Tabiru khoi punakpu image TV na taramna okchabugal loina Brajesh Kumar na khurumjari ngasigi maroyo pauda minute tara mai muthattuna laikhidraba athaw singa famda ikai khumnaba utkre bom thamjilambagi mayokta wakat mifam sing chathakre sin kuki narco terrorist singna chatharak palanda bafam khangdana mangkhiba miyoi singi masa sing lengakna numit taret ni fawbagi manungda puthoktrabadi miyamna makhogi kongol liba chatkadauri loinana maite extremism organization kharabu aina yadaba lup singni haina Ministry of Home Affairs na lauthokre apungoi paw lobirasi Hindu lining chatpasingi achauba kumhai ama oiriba maigi kumhai Diwali Manipur gi oinadi kumhai asi pangthokpagi mahutta minute tara mai muthattuna hojik thokliba irang asigi nungaitaba phongdoknakre ngasi numdang pung 6 tarakpa matamda lamdam asigi miyamna iramdam asi awaba mayoknari haiduna minute tara mai muthattuna nungaitaba phongdokkibaga loinana irang asida laikhidraba athauba singi mafamda ikai khumnaba su uthi sahi asigi oina lekai lekai da mahusagum Diwali kumhai pangthok nakidrei kumhai asibu harauba phongdoktuna bombula na singba thaba adu handaki oinadi amatta tawnakide ningsingba yai political activist Maheshwar Thonawjam nasu numit asida Manipur Imaleba asi awaba mayoknari amamba oiri haiba aikhoi lingjel manana asengba achumba adu malemda taklasi haina miyamda phongdokhibasu leikrabani loinana landam asibu kannanaba hotnabada thawaina pontha pikraba athobu sing mafamda ikai khumnaba utpinabasu appeal tawkhibani Lengakna suspension of operations su chatnariba lalholub Kuki National Organization KNOG Defense Secretary TS Haukip Allies Thangsei Haukip ngasi laikhidre TS Haukip Allies Thangsei Haukip asi cancer na nabana maram oiraga matam khragi mamangdagi Delhi da laiba Rajiv Gandhi Cancer Hospital da laikanaduna lakhibadagi ngasi laikhidabani hadi Kakching Police Station gi manung chana leiba Kakching Pajilaikai Ayangbung Parengda leiba Thabaktagi potharaba Dr. Nomaithem Birchandra chahi 63 apokpa laikhidraba yaimagi yumgi ground floor da hand grenade ama thamlamle thodok asigi matangda phangba paun hai ngarang numidang waram pung mangarom tarakpada masak khangdaba naha ani laklaga makhoi anigi manungda ama changlaklaga bom adu yumgi makha gari garage oina su leiba mi ngaifam oina su leiba mafam amagi table amagi mathakta thamlambani hai bom adu kanana kari maramgi damak thamlamlibno haiba chapchana khangba ngamdrabasu selgi demand ga mari leinaba oiramba yai hari bom lei haibagi pau phangbaga Kakching Police ki OC Wangkhaimayum Romina lusingba police ki kambu amana laktuna yengchinkhre bom adu ngarang numidang pung 8:45 tabada bom expert laklaga asoi angam yauduna lauthokre hari amromda ngarang Dr. Nomaithem Birchandra gi yumda bom thamlamba adubu yaningdaba phongdoktuna ngasi laikai adugi miyamna Dr. Birchandra wakat mifam chathakre wakat mifam adugi matangda Dr. Nomaithem Pramodini Kobi amana hai Dr. Birchandra haiba miyoi asi ana layengbagi lamda Kakching amadi Manipur gi mafam kayada miyam gi thogol tawduna laklaba miyoi amani leita laira kayabu lemna ana layeng biduna miyoi kayagi punsi kanduna lakpadina tana Kakching amadi Manipur gi thawdok wathok kayada amadi chawkhat thorangi thabak kayada achaubo mateng fangduna lakliba miyoi amasuni Manipur sahi asigi May 3 dagi hauduna tangdu leitadaba yeknabana langoi chankhragadra haina Manipur gi tampaki mafam singda mipai naringai charak asida yumlakta bom langsinba natraga bom thamjanba asi tawbigano miyoi bani asoi angam
aran ahui kaya yaunarbasu amaga tatok tasin taunaduna aya yada yengnaraga punna wakal taminanaba hotnaminasi hairasu phongdoraki Hamasta asigumba bom ama thambiramdana aki akhang nanganna haibasi amlaiba siba amani haina longse ngarang nimidang matsu atoi pung 10 makhai 11 tagi bawa leida miyam sini painaraga kadi phukadoribano karamno haibasi amna aki akhang leida tandu leita daba amaga ami hapjindira basi matung manau amaga na kopidana ba ina matu maphanda haide ngasi wakat bifam aduda puba thang mangam loidaba sel gi demand tawbigano miyam da aki akhang piba khudakta lepu aikhoi masen onsinnaba khudakta lepsi mirakta bom thamjinba yaningde hanjin sel gi demand tawba lepiu miyam da aki akhang piba khudakta lepu amasung puba thangba ngamdaba sel gi demand tawbigano haibna singba wakat warol singsu thetki Amarom lamlai kendra gi ex candidate political activist sapam kaifal gi lamlai kendra gi nongada da leiba yumda sakang da singna ngarang bom thamjinduna imung manung amadi laikai miyam da aki khang nanghan khiwa thodo adu yaning da phongdok laduna maikai adong gi masing jam laba ima ibel singna wakan pham khri thodo adu yaning da phongdok tuna nongada santipur telo sabungko kuno chingba mafam singda maya pai bi singna wakan pham khri wakat mafam aduda yeknabam sakhangsi yimlokta bom thamjinba yaningde haibna singba kholau sing lauki sabung ko khunauda pangthokpa wakat mafam aduda saruk yarambi laisram mem hai landam asida hojik thengnariba irang asida maikai asigi praja miyamga loinana thabak tawriba political activist amagi yumda bom thamjinduna aki akhang nanghalamba haibasi yamna laibak thibani asiguma thodok asi matungda abu hana Tohan bigano loinana lamdam asigi miyamna thengnariba awaba asi aikhoi khudingmak amatta oina mateng pangminasi haiki ngasi wakat mifam phamjari mifamje samgo kuno community hondani aduga aigi mingala samme makawi akoi social worker ojariba akoi imalai baksibu karaja mangi gedagena kanna wana thawai khobak ta haptuna senjariba sapamja kanglai panbu kari karamba pendaba laibagi damakta mangonda magi mafamda bom thambirambano ngasi akoi gi hariba lamla kendra social worker amoina thokbiriba sapamja kanglai pan natragaju atopa social worker oina thokbiraiba khudingmak akoi moigi mafamda asigumba mathong hoktaba asugumba thaudokse akoi tawhaningde aduga tasengna moigi mafamda sugumba niyom nataba ain yaudaba sugumba thabakse masi tawhaningde tawriba midubu Wabugai constituency ki MLA Dr. Usum Deben Ibn Bisu Oiribi Manipur University ki Mathematics Department ki head Oiriba Dr. Okram Ratnablana Wabugai constituency ki manungda hangba relief camp anida firol yauna tongan ba polam sing mateng pangkre temang polam sing aduk ngasi Ratnablana masamakna Wabugai da laiba Wabugai High Secondary School amadi Kairaki Sanatombi High School da hangba relief camp da laktuna pikhibani temang polam aduda chahi yarlaba ahal sing amadi nupi singi oina ningtham thada sinanaba fanek kambal pikhi loinana angang singi oina tongan ba chana thaknanabagi polam kya pikhi amadi Dr. Ratnablana mahaki maikai lamdam asida thokliba irang asi athu matamda warorsul pulaktuna lamdam asibo mahusagi punsida puraknanaba amatta oina hotnamanisi hainasu apil tawki Kumbi Kendra gi manungsan ba wangu High Secondary School relief camp ta sanggapam logduna laiba inmet singda kendra asigi MLA Sanasam Prem Chandrana makhogi awat apa kharada oirabasu mating oinanaba haiduna inmet amamamda lupa lising amamamgi oiba selgi tengbang pikre thokliba irang asina awaba taraba mioy singda lengak na matamgi oiba mating pangduna lakpagi saruk am oina ngasi MLA Prem Chandra masamakna wangu High Secondary School da hangliba mioy chanirom laiba relief camp asigi inmet amamda lupa lising amamam adu khusinakibani Tengbang piba asiga mari leina MLA S Prem Chandra na phongdok kibada me ahum dagi thok kiba kanglup ki irang asina awaba tarba mioy singda
Paliba lengak asina mateng pangduna lakli mahaki kendra gi oina su relief camp asida leiriba inmate singda lupa lising amamam piri makata na su pikhigani government asina tawriba thabak asi miyam gi yaifanamag ki damaktani aikoi masal amaga hunnaba matam nate hanagum amata oina nuksi chanana leiba Manipur ama oina naba hotnaminasi haiki Miyam gi damuktani gamai lasina tawriba thabak kudimak lamdam sige madi Manipur gi parja gi mak yaifanabani koi hojik amana amada hunjanaduna amana amada sainaduna koi madugi matam nate koi hanagi Manipur nuchi sanana leinaba Manipur do laknaba honabada koi tongan ba community laiba amani tongan ba rajniti gi dol laiba koi achel sab manana koi wakal taminaraga koi apunba amo sengat miliduna mausagi Manipur do koi anjalakna phone minasi haipsi ma hunjani Tengbang panglaba singi maraktagi nupi amana hai waraba matam asida MLA Premchandrana mayamgi awat apa yang biduna mateng pangbiba asigidamak thagatpa phongdoksari haiki lakadarba ningol sakauba asi pangthokpagi mahut maduda changdaba sempham aduna relief camp da leiriba imung kayada oina mateng pangbiu haina Stern Sporting Association ESA amadi Mairapaibi to owang lekai maikai dagi phongdrokli wafam singasi moiranggi tongan ba mafam singda hangba relief camp marida potlam kya mateng pibaga mari lenana phongdokhibani tengbang khongchat asiga mari lenana ESA gi advisor Dr. Thingbaijam Bimol na hai me ahum dagi horakpa irang asinamar mioi kaya gi punsi manghan kre yum kaya tangoi on kre mioi kaya lanjen aduna relief camp kaya da ngasi phauba awaba khangduna leiri awaba kaya khangduna leinari ngai cherak asida lakadori ningol sakau asi pangthokpagi mahutta maduda changadaba senpham sing aduna relief camp sing da awaba khangduna leiriba mioi singda darkar oiba polam sing kharada oirabasu mateng pangjabani club asina top awang lekai gi mera paibiga pullaga club asigi akoibada leiba imong kudingdagi phanglakpa angamba mateng sing aduna darkar oiba polam sing amadi nitham thagi phirol sing mateng pangbani kwakta santhong mayai lekai da hangba relief camp chingmai gi ima nungleima sanglenda hangba relief camp thangwa maha high school relief camp amadi thanga chingkha relief camp da punna inmate chahumga nipanda nongmada changba polam sing gas cylinder stove tea maker inmate singi moza yauna angamba senpham kaya su inmate singda fiki harauna wana lobi dai adu lona na ko mai ben tamnari ba ai sinau kalap ki lei ba mayam thang su pun nai ko chang hem na bi am harau ki am to ki dai ai ko na ma ko gi akoi na thangdani gi hai ba relief camp da lei ba mai ben chani se mayam sing se ma ko ja atu uma tam na ma ko gi pham lang da ma ko gi hom da na ba gi da makta government amade ari nei na sing da ko na apil tawsari Manipur River ki mathakta saba wangu hainau yam gi suspension bridge gi pibam ka hena sokchilakpadagi miyam chatok chasinda awaba amadi khudong sadab kaya mayok na dunat lairamba adu sugunu kendra gi MLA ke Ranjit na achangba sempham puthok piduna lamdam dugi miyam ga loinana thong semjin kre suspension bridge adu semjin bada yaw khiwa TH damen na phongdor khiwada miyam gi lusingba ama oina praja miyam da haidok khiwa ngakpa lusingba ama oiduna sugunu kendra da term taruklak thangna mai faklaktuna works minister oirambatat natana minister kaya oyamlaba ke Ranjit ki kendra da poksabasi asuki matik chautuk chaba poi mahakna hai thong asi chahi matam yambana matam gi oina miyamna chatnariba upak yaraktaba matamda mari leinabasingda sembinanaba haijarabasu sembi dabadagi MLA ke Ranjit da lamdam sigi miyamna haijabadagi MLA na miyamgi oaba ubiduna thong asi semdi rakhibani TS damen hai lawlok pamatam yorak pasida lawmi singna thong asi lan nabada khudong sadaba kaya thenagadaba kaya sing adu thong asi semlabanina miyamgi oaba pumba koklagani hairaduna MLA na atopa wangu dalaiba Manipur River gi mathakta saba thong wangu lupa marupki Valley Bridge thong asisu makata na semjin bigani hairakpabu lamdam sigi praja miyamna MLA ke Ranjit pu apenba amadi thagatpa phongdoraki koi asangba paisa puthokpiraga koi puinu yorokpasida
ꯂꯧꯃꯤꯁꯤꯡꯅ ꯑꯩꯈꯣꯏ ꯂꯥꯟꯊꯣꯛ ꯂꯥꯟꯁꯤꯟꯗ ꯈꯨꯗꯣꯡ ꯆꯥꯗꯕ ꯃꯌꯥꯝꯁꯤꯒꯤ ꯀꯣꯛꯅꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯤꯕ ꯂꯤꯇꯥꯟ ꯑꯁꯤꯁꯨ ꯃꯇꯨꯡꯏꯟꯅ ꯍꯧꯖꯤꯛ ꯀꯟꯅ ꯑꯩꯈꯣꯏ ꯁꯦꯝꯕꯒꯤ ꯊꯕꯛ ꯆꯠꯊꯖꯔꯤ ꯑꯣꯅꯔꯦꯕꯜ MLA ꯑꯩꯈꯣꯏ ꯂꯤꯗꯔ ꯑꯃ ꯑꯣꯏꯕꯒꯤ ꯑꯩꯈꯣꯏ ꯍꯥꯏꯈꯤꯕ ꯀꯃꯤꯠꯃꯦꯟ ꯌꯥꯝꯅ ꯉꯥꯛꯄ ꯋꯥ ꯈꯨꯗꯤꯡꯃꯛ ꯊꯕꯛ ꯑꯣꯏꯅ ꯑꯣꯟꯊꯣꯛꯄꯤꯔꯛꯄꯒꯤꯗꯃꯛꯇ ꯂꯩꯀꯥꯏ ꯑꯁꯤꯗꯁꯨ ꯑꯃꯁꯨꯡ ꯄ꯭ꯔꯖꯥꯁꯤꯡꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯂꯥꯡꯒꯣꯜꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯑꯍꯥꯡꯕ ꯂꯝꯁꯤꯡꯗ ꯖꯥꯇꯤ ꯃꯥꯟꯅꯗꯕ ꯑꯇꯣꯞꯄ ꯐꯨꯔꯨꯞꯀꯤ ꯃꯤꯑꯣꯏꯁꯤꯡ ꯂꯥꯛꯁꯤꯟꯗꯨꯅ ꯂꯩꯁꯤꯟꯕ ꯌꯥꯔꯣꯏ ꯃꯐꯝ ꯑꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯅꯁꯨ ꯂꯝ ꯂꯩꯕ ꯌꯣꯟꯕ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯅ 91 ꯃꯩꯇꯩ ꯂꯥꯡꯒꯣꯜ ꯀꯣꯑꯣꯔꯗꯤनेटिंग ꯀमिटीꯒꯤ ꯑꯦꯗꯚꯥꯏꯖꯔ ꯁꯥꯃꯣꯝ ꯙ꯭ꯔꯨꯕꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯉꯁꯤ ꯃꯅꯤꯄꯨꯔ ꯄ꯭रेस ꯀ꯭ꯂꯕꯇ ꯄꯥꯡꯊꯣꯛꯄ ꯄꯥꯎꯒꯤ ꯃꯐꯝ ꯑꯃꯗ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯂꯥꯡꯒꯣꯜꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯀमिटीꯅ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯂꯥꯡꯒꯣꯜꯒꯤ ꯑꯍꯥꯡꯕ ꯃꯐꯝꯁꯤꯡꯗ ꯆꯪꯁꯤꯜꯂꯒ ꯂꯩꯁꯤꯟꯕ ꯑꯃꯗꯤ ꯂꯝ ꯂꯩꯕ ꯌꯣꯟꯕ ꯇꯧꯕ ꯑꯁꯤ ꯊꯤꯡꯗꯨꯅ ꯂꯥꯛꯄꯅꯤ ꯃꯁꯤꯗ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯃꯅꯨꯡꯗ ꯄꯥꯎ ꯐꯥꯎꯅꯔꯒ ꯂꯩꯁꯤꯟꯅꯅꯕ ꯂꯩꯕ ꯌꯣꯟꯕ ꯇꯧꯅꯅꯕ ꯍꯣꯠꯅꯔꯝꯂꯕꯗꯤ ꯃꯗꯨꯗ ꯊꯣꯛꯂꯛꯄ ꯑꯐ ꯐꯠꯇꯒꯤ ꯗꯥꯏꯇ ꯑꯗꯨ ꯃꯁꯥ ꯃꯁꯥꯅ ꯄꯨꯖꯒꯗꯕꯅꯤ ꯍꯥꯏꯈꯤ ꯄꯨꯖꯒꯗꯕꯅꯤ ꯍꯥꯏꯅ 91 ꯃꯩꯇꯩ ꯂꯥꯡꯒꯣꯜ ꯀꯣꯑꯣꯔꯗꯤनेटिंग ꯀमिटीꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯔꯤ ꯑꯃꯗꯤ ꯃꯌꯥꯝꯅ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯂꯥꯎꯊꯣꯛꯇꯨꯅ ꯂꯩꯔꯤꯕ ꯖꯒꯥꯁꯤꯡꯁꯤꯗ ꯆꯪꯁꯤꯜꯂꯛꯄꯤꯒꯅꯨ ꯑꯃꯗꯤ ꯑꯩꯈꯣꯏ ꯀꯔꯤꯒꯨꯝꯕ ꯍꯥꯏꯔꯤꯕ ꯖꯒꯥꯁꯤ ꯂꯝ ꯂꯩꯕ ꯌꯣꯟꯕꯅꯆꯤꯡꯕ ꯒꯤ ꯊꯕꯛ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ 91 ꯃꯩꯇꯩ ꯂꯥꯡꯒꯣꯜ ꯀꯣꯑꯣꯔꯗꯤनेटिंग ꯀमिटी ꯑꯃꯗꯤ ꯃꯤꯌꯥꯝꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯂꯩꯔꯤꯕꯁꯤꯡꯒ ꯄꯥꯎ ꯐꯥꯎꯅꯕꯤꯌꯨ ꯍꯥꯏꯕꯁꯤ ꯉꯁꯤ ꯄ꯭रेस ꯃꯦꯗꯤꯌꯥꯒꯤ ꯊꯣꯡꯗ 91 ꯃꯩꯇꯩ ꯂꯥꯡꯒꯣꯜ ꯀꯣꯑꯣꯔꯗꯤनेटिंग कमिटीꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯔꯤ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯕꯨ ꯂꯥꯛꯁꯤꯟꯅꯅꯕ ꯊꯥꯔꯛꯂꯤꯕ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡ ꯏꯔꯥꯡ ꯀꯟꯕ ꯃꯐꯝꯗ ꯊꯝꯗꯨꯅ ꯏꯔꯥꯡ ꯁꯨꯡꯂꯩ ꯂꯩꯇꯕ ꯃꯐꯝ ꯑꯃ ꯑꯣꯏꯔꯤꯕ ꯁꯒꯥꯡꯗ ꯁꯦꯟꯇ꯭ꯔꯦल ꯐꯣꯔꯁ ꯊꯝꯒꯅꯤ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯈꯨꯟꯖꯥꯁꯤꯡ ꯑꯃꯗꯤ कमांड एंड कंट्रोल कमिटी कुंभी केंद्र की वुमेन विंगना याबंगमलोई सिक्योरिटी थंबा यारोई हाइदुना कमांड एंड कंट्रोल कमिटी कुंभी केंद्र की वुमेन विंग की प्रेसिडेंट याम्बेम ओंबी जॉय कुमारी ना फोंदोरली ngasi sagang higher secondary school ga thangnana leiba matam amada hana sagang PY college oiramba sagang da paumi singa unabada mahakna makha taakibada manipurda maitai amasung kuki anigi marakta thokliba lan asiga mari leinana irangsu leitaba sagang asida central force thamgani haiduna lokhalakliba khongthang asi handokpiu tasengna irang asibu laksin bige hairagadi irang kanba kanna thokliba amadi kuki singna लौसिंदुना लेबा मफमसिंग असिदा थंबियु लोइनना कुकी सिंगना मैटै द अटैक चथननबा सारिबा बंकर सिंग थुगाइदुना शांति पुरकननबा होनाबियु लोइनना सेंट्रल फोर्स सिंग असि इरांग लैरिबा नाफत तांगजेंग संदन पोकपी बोम्बिको टोरबुंग बंगलान सिंगबा मफमसिंगदा थंबियु लोइनना मफमसिंग असिदा सेंट्रल फोर्स सिंग असि थंबिदुना हौजे हौजे खुल सिंगना युमै कुकी सिंगना युमै थादोक पिदुना मयुम मकई थादोक्तुना लांजनरक्तुना रिलीफ कैंप ता लैरिबा इनमेस सिंग मसा मसागी मयुमदा हंजनबा ngамहनबियु हाइखि इमेज सिंग बुमई मयुमदा पुसिन बिदुना सिपाही सिंग नंग अनबियु मफम जगा अचदा था तरुक चुम सोकप जि लानजिदा मफम जे इरांग करिगो थौदोम थोकते इरांग लेते मनमदुना नापत तांगजेंगदा लैरिबा इमाइ बिन अवाना तारिम जे सिपाही लैबिदगा मसिदा कुकीजिंग बंकर जिंग थुगाई बिदुना लैरिबन कनो एलिव केंद लैरिबा इमाइ बेन जिंग मामा मसा मसागी मयुम जिदा हंजिलकांदा मसागी मयुमदा चादुना थक्तुना नुआइना लेनबम हाइदो ओहिनबियु हाइना मेदा थोंदा हाइजरी पाउमी सिंग उनब अदुदा कमांड एंड कंट्रोल कमिटी कुंभी केंद्र की सेक्रेटरी अमोम हिमालय देवी एग्जीक्यूटिव मेंबर KSS इबेम पिसक अमदी मेंबर कयासु सरुक याखी लमदम असिदा चिन कुकी नार्को टेररिस्ट सिंगना चथरलिबा लान असिन मरम ओइरगा मफम खंगदना मांगखिबा मियोय सिंगी मरी मखोंग अमदी मसा सिंग नुमित 8 नि फावबगी मनुंगदा लेंगाकना पुथोक्तबा तारगदी मियामना मखोयगी खोंगुलीबा चटकदौरी ngarang Imphal West ki lamsang kendra gi manung chana leiba akham lampakta JC against the missing of Maibam Avinash and Ningthojam Anthony na sinduna People's Action against the abduction of Ningthojam Anthony and Maibam Avinash by Kuki narco terrorist haiba hiram da miyam gi oiba mifam ama pangthoktuna tongan ba warep taruk lawkhibaga loinana akan bakhongjang changchilakadori tha asi hokiba tarik 5 dagi
mari makong khangdana leiba maibam Abhinas amadi Ningthozam Anthony anigi langla langjil putho o haina jesina lengak ta takchinduna pung kuntrahum dogi public curfew chathak khraba fawuda lengak ki maikai dagi karigumo afam ama fawo phongdorok taba maramna ngasi mifam asi pangthokpani hari loinana jesina hariba matam asi fawuda lengak tagi response lak taba targadi issue asi miyam da sinaragani haibopam thamkibasu laikhrabani Pangthok mifam aduda tongan ba CSO Students Organization Political Party amadi imalok kaya gi lusingbasingna saruk yaduna thokli wathok asigi matang da tongan ba mot kaya phongdok nakhi mifam aduna hojik lamdam asida oiba wathok asigi matang da amatto oina warep taruk lawki JSC against the missing of Maibam Abhinas and Ningthozam Anthony gi convener Tongbram Dipakna warep sing adu lawthok laduna hojik thokli watok asina maram oiraga hojik phawbada mangkhriba miyoi singi asengba langla langjil khangnaba national amadi international gi thakta ain gi oiba mateng court ki thongda leptuna lawba mangkhriba mafam khangdan leiba miyoi singi damak sangstan bunamaki apunba JSC ama semba loinana Manipur leiba students organization kunimak ka punna apunba khongjang ama athubada changsin minaba haina lepnaki loinana athu matamda hojik maitai singna thengnariba wathok lanthok asigi matangda aroiba waroichin ama puraknanba single agenda amada apunba khongjang ama leibak miyam punna changsin minaba ngasi phawuda miyoi kaya mafam khangdana mangkhriba thodok sing asi handak Maibam Abhinas amadi Ningthozam Anthony anigi langna langjil khangdriba asina aroiba oinanaba miyam punamakna akanba khongjang changchin minaduna khotna minaba karigumba leiriba lengak asina ngasi dagi numit 8 nigi manungda mafam khangdana mangkhriba miyoi sing asigi mari makhong puthokpa amadi masa sing phanghanba ngamdrabadi ngasigi mifam asida yauriba CSO Students Organization Political Party amadi imalop sing asi amata oina punsinduna mangkriba miyoi singi khongul liba chatpa amadi ngasigi mifam aduna Manipurda makhata na mihat mipun tamthiba thodok kaya tholaktanaba Manipurda leiba CSO sing maira lup sing political party sing amadi satra ki sangstan sing punamak amatta oina phaminaba amadi punsinduna thabak thoram sing tawminaba haina warep nare haina mahakna makhataki angkriba miyoi khongul liba chatpa haina su mot amato oina yanare taruk su warep ngasigi mifamna Manipur da makhata na mihat mipun tamthiba thodok kayasi tholaktanaba Manipur da leiriba CSO sing maira lup sing political party sing satra ki sangstan sing punamak amato oina phaminaba amadi punsillaga thabak tawminaba haiduna mot amato oina lepnare Manipur lengakna Manipur gi tampaka tainari bachingi charukta kuki militants singna matau karamna bunker saduna lairakpada Manipur lengakna khangbangamdre Manipur lengaki naton sumanga manariba kautuk chingthakta kuki militants singna bunker kya saduna achauwa lanpham ama semgalakpada Manipur lengakna khangbangamdana lairiba asi angakpa oire masi Manipur lengaki intelligence fail oire haibadu takpani hairi hojik kautuk chingthakki tongan mafam kayada kuki militants singna makhogi bunker tarani thoirop nauna sengbatkhre JCB siznaduna lainungda kom tokthok laga bunker sing asi semgalakpani bunker amaga lainungi sarukta chathok chasin tawbusu yai bunker amamda yamdrabada kuki militant Nepal dagi tara phawa duty tawduna leiri kuki militant sing asi apho makalgi sana kapayaba nongoi makal sing paiduna duty tawi hari mafam asida bunker saduna lanban sengotle haibasi drone thagatuna yengmo tamda mayak chengna khangba ngamkhibani masina kautukya koibada leiriba maitei khol singi khunja sing mipaiba poknare ahing nungthilgi matamda attack tawningba matamda yamna laina nongoi kapsalaktuna attack torokpa yabagi phibamda leire yamna ngaklibadi harauthel chingthakta Assam Rifles ki kem amasu leibani adu kuki singna makhogi sakti sagalakba asi matau karamna khangdabano haibasi asawu wahang ama oirakli
Pau asin hai kautruk singgi maning thang basing tagi numidangi matamda kuki militant sing kulai paiduna kumtharak laga patrolling chatpasu khunja singna uba fangle masida natana tongan ba lambi kharasu chathok chasin tawbuda nungaina ba semgat sagat pagi thabak fawba chathare hari Goa the Pangtokiba Contra Trade Suba National Games the Nupi Keji Yankai Makagi category da boxing masana da bronze medal Panglak Krabi Kumbi Sigi Manung Sanbab Itai Laikongdagi winning Shumbam Asalata Sanu Apok Brozenbu Rising Star Club Itai Laikongna Club ki ground ngasi taramna okre Thorom the Kumbi Kendra ki MLA Sanasam Prem Chandra Borayangbi Gram Panchayat ki Pradhan nominee Thiam Romesh Wangu Gram Panchayat ki Pradhan Amum Bina Club ki Hanagi President Laishang Them Brozen Athoiba Metunglen Sing Oina Saruk Yaki Thorom the National Bronze Medalist Asalata Amadi Asalata bu Ahan Batakpi Tambirakkiwa Oza Athopam Siamda Leipareng Huktuna Kudol Pot Sing Piduna Taramna Oki MLA Prem Chandragi Makai Digisu Selgi Mana Piduna Ikai Kumnaki Bronze Medalist Asalata na Mahakpu Taramna Okiba Asidamak Club Amadi Kulgi Miambu Nungaiba Amadi Tagatpa Pongdoki MLA Prem Chandrana Pongdoki Badap Aikoi Hainazaba Pamzaba Lambi Pangnanaba Hotnaragadi Chokatpa Tuba Lamdom Ama Soidana Oibangangani Aduga Aikoi Kudima competition Taubada Fataba Lambida Togumsi Apava Lambida Oina competition Togsi Masina Lamdamsi Chokat Lambida Kumang Sokshin Bagangani Haiki Adna Sampi Salata Gimato Tambayam Takalari Aina number Aina Highway Tabak to the Oimang Consulagati Hatta Bamayam Singse Dundum Negodori Adakoi Hatta Bagamanaga Oimoida Dum Lamata of the Hainadima with the CM to my Togo. The Masidi Leva Paiba Drum Lasina Koi Mayam Louis Taminara say. Malamgi Aputba Maitei Lining Lupna Sinja Langjaduna Maitei Singbu Namduna Ramandi Dharmada Sari Wasak Lohanduna Zahan Kiba Dubu Sari Wasak Pari Hanbagi Thorum Amat Lak Libatang Taramari Tatramatoi Lisingani Kulumdoi Hiangai Ginomapan But Leva Pukoroda Lamlen Androgi Waktrong Haina Kanaba Maitei Prupki Yamna Naknaba Mari Lainaba Pam to the Pangtuk Sagadori Hairiba Sari Wasak Pari Hanbagi Thorum Asibu Saruk Yabina Naba Ipurap Sa Singna Ayuki Pungtet Makai Fawi Manungda Lakpina Naba Amadi Saruk Yabina Naba Kanganjari Haina Malemgi Apunba Maitei Lining Lupki Cherol Amada Hirakli Yamna nungai teba thodok amada ngasi ayu anganbada Thangmaiban Kendra manung sanna Thangmaiban Polem Laikai da leiba godown jawba ariba dukan ama maina tumna chakre dukan adu Thangmaiban Polem Laikai da leiba Paunam Yaima kawa mioi amagi ni hari laibak thiba thodok adu ngasi ayu anganba pung ahum makhai taba adu aida thokibani hojik phawbagi oina mai edu matau karamna chalakpano haiba khangbangam Mai chakpoi pau phangbaga Manipur Fire Service ki team ama laktuna chakliba mai adu laksinanaba hotnarabasu mai aduna dukan gi ayamba saruk chaktuna manghankri hari mai chakpa aduda dukan amadi godown da thamba yamlaba satpham gi polam kaya manghankri amaromda ngasigi mai chakpa aduda dukan aduga thangnana leiba Yumnam Asa Amadi Yumnam Utrani Anigi Yumdasu Wairatuna Yum Ani Asigi Malsang Kaya Maina Saki Bagi Matakta Marupto Bagi Tamba Sel Kayasu Chakri Hari Sa uhum bukai thokro bani. Sini sapu apa bagat ni? Nasi foto long nak tiaw.
म्यांमार प्रो डेमोक्रेसी पांब लालहौबसिंगा म्यांमार आर्मी अनेगी मरक्त अकनब मवोंग खुद थोकनरपदगी म्यांमार मचा क्या मिजोरम बॉर्डर लांसिलक्तुना मिजोरम की चंफाई डिस्ट्रिक्ट चेंचिनरकले ओरिबा फिवम असिदगी म्यांमार अमसुंग मिजोरम लोनबा बॉर्डर की एरिया सिंग हाई अलर्ट लौथोक्तुना अकनब सेक्शन थौरांगी थबक हौकिवना नमाइजिंग नमित्तगी हौना लौखटपा हौक्रे पाव असिना हाई म्यांमार आर्मी का अकनब मवोंग खुद थोकनरिबा असि कुम लिसिंग अनि सुकना कुमाथोइद लिंखटकिबा चिनलैंड डिफेंस फोर्स CDF अमदी अतोप म्यांमार लालहौलो ग्रुप कयागा पुनसिंदुना म्यांमार की मिलिटरी जुंटा की मथक्ता अकनबा नवै कापनबगी थौदो असि हौखिबा नमाइजिंग नुमित्तगी हुजिक फावबा चथरखिबनी खुदथोकनबा असिदा म्यांमार आर्मीना लालहौबसिंग लाक्सिननबा इंटरनेशनल बॉर्डर मयाद संसिंदुना लैबा लालहौबसिंगी मथक्ता बॉम थादबगे थबक फावबा पाइखलकदौरी मदुदा मिजोरम की चंफाई डिस्ट्रिक्ट की डिप्यूटी कमिश्नर जेम्स लाल रिचाना अकनब थबक लौखटपगा लोइनना मिजोरम बॉर्डर हाई अलर्ट लौथोक्तुना सेक्शन थौरांग लौखटकिबनी हौजिक फावबदा म्यांमार रोमदगी म्यांमार मचा लिसिंग अमरोम मिजोरम बॉर्डर लांसिलक्तुना चेंसिलक्रे मखोइसिंग असि मिजोरम की चंफाई डिस्ट्रिक्ट थुंगदुना हौजिक चंगजफम लौदुना लैरी चंफाई डिस्ट्रिक्ट की बॉर्डर सरुक ओइरिबा जोखावाथर हाइरिबा मफमसिंग असि म्यांमार मचासिंग चेंसिलक्पा मफमसिंग ओइबना हौजिक चेक्सिन थौरांगी थबक लौखटपा हौरे हाइरि The Unlawful Activities Prevention Act UAPA की मखादा मैते एक्सट्रीमिज्म ऑर्गेनाइजेशन खरबु आइना यादब लुपसिंग नि हाइना लाउथोकले हाइना होम अफेयर्स मिनिस्ट्री ना थोकप नोटिफिकेशन अमन हारि लुपसिंग असिना सिक्योरिटी फोर्सेस पुलिस अमदी सिविलियन सिंगदा अटैक चथदुना हाटपटुपटवी इंडिया की सॉवरेनिटी अमदी इंटीग्रिटी काइन नबस थबक तवी मरम असिना सब सेक्शन 1 of Section 3 of the Unlawful Activities Prevention Act 1967, 37 of 1967 bu exercise tawduna central government na Maite extremist organization kharabu ban tawre lauthokre lupsing adudi People's Liberation Army PLA amadi masigi political wing the Revolutionary People's Front RPF, the United National Liberation Front UNLF amadi masigi arm wing oiba the Manipur People's Army MPA, the People's Revolutionary Party of Kangleipak PRIPAK, amasung masigi arm wing Red Army, the Kangleipak Communist Party KCP amadi masigi arm wing Red Army, the Kanglei Yaol Kanbaluk KYKL Coordination Committee Korkom amasung the Alliance for Socialist Unity Kangleipak Asuk amadi masigi faction sing wing sing amasung frontal organization sing ni nasidagi hora ban asi chahi manga sangdok le haina su Ministry of Home Affairs na thokpa chirol da hari Uttarakhand gi Yamuntori National Highway da sariba tunnel ngarang macet khara kintarak khibagi thodok ta khudong thiba nanglaba thabak suwa sing bukan bagi thabak ngasi zukan na chathari mioi nipu tunnel manungdagi tholakpa yadna leiribani Silkyara control room na haikibada walkie talkie gi mateng na pau phaunari makoi punna bak asoi angam yaudri 5 ki mateng na makoi ki sinjak singsu piri ngasi Uttarakhand gi Chief Minister Pushkar Singh Dhami mapam aduda thunglakre amadi oiriba phim yengsinkre tunnel asina Silkyara ga Uttarkasi district ki Dandal gaon ga samnagadabani thodo adu thokiwi pau hek phangbaga State Disaster Response Force National Disaster Response Force na police amadi local administration persons singa loinana mi kanbagi thabak khudaktagi lokatpa hokibani Uttarkasi gi SP Arpan Yaduvansina haikibada rescue operation aduda JCB ani amadi proclaim machine amasi naduna thabak chathari meter tarom doi pakpa tunnel adugi manungdagi akai atoi lokthokli amadi hojikti phibam adu safare kiningai oidre haiba wafam su DRF inspector Jagadamba Bijalwana phondokhi aroibada morepo amuhanna minute taramai muthattuna laikhidraba athoba singa pham da ikai khomnaba utkre bom thamlambagi mayokta wakat mifam sing chathakre Sinkuki narco terrorist na chatharak palanda mafam khangdana makiba
Miyoi masasing lengak numit teret ni fawgi manungda potok trabadi miyamna makoi liba chatkadori loinana Maitei Extremism Organization kharabu aina yadaba lup singni haina Ministry of Home Affairs na lauthokre Nasigi damakta di paudam pijaba matang asira loishinjare miyang tabir punapu amukka hanna khurumjari